ꯑꯩꯈꯣꯏꯅ ꯍꯥꯏꯕꯤꯕ ꯍꯥꯏꯖꯕ ꯁꯖꯦꯁꯟ ꯂꯧꯕꯤꯗꯅ Ladies and gentlemen, ꯍꯥꯏꯔꯤꯕ ꯂꯥꯛꯏꯕ ꯆꯦꯟꯖꯦꯁ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯅ ꯈꯪꯅ ꯑꯩꯈꯣꯏꯁꯨ ꯃꯁꯤꯗ ꯏꯔꯣꯏꯅꯅ ꯌꯥꯎꯍꯧꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯁꯨ ꯌꯥꯝꯅ ꯅꯤꯡꯍꯟꯅꯕ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯈꯤꯕ ꯌꯥꯏ ꯑꯗꯨꯅꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯁꯤꯡꯒꯥꯅꯤꯌꯥ ꯇꯤꯝꯕꯨ ꯑꯩꯈꯣꯏꯅ ꯄꯥꯔꯠꯅꯔ ꯑꯃ ꯑꯣꯏꯅ ꯃꯥꯒꯤ ꯂꯥꯛꯏꯕ ꯃꯈꯣꯏꯒꯤ ꯖꯔꯅꯤꯁꯤꯗ ꯑꯩꯈꯣꯏꯁꯨ ꯀꯣꯂꯥꯕꯣꯔꯦꯠ ꯇꯧꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯂꯥꯛꯏꯕ ꯃꯣꯗꯔꯟ ꯇꯦꯛꯅꯣꯂꯣꯖꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯇꯤꯆꯤꯡ ꯂꯔꯅꯤꯡ ꯄ꯭ꯔꯣꯁꯦꯁꯁꯤꯗ ꯀꯔꯝꯕ ꯀꯥꯟꯅꯕ ꯑꯩꯈꯣꯏꯅ ꯂꯧꯕ ꯌꯥꯏ ꯍꯥꯏꯕꯗꯨꯒꯤ ꯑꯩꯈꯣꯏ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯉꯁꯤ ꯌꯦꯡꯖꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯜ ꯃꯅꯤꯄꯨꯔ ꯔꯤꯀꯣꯒꯅꯥꯏꯖ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯑꯩꯈꯣꯏꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯃꯒꯤꯗꯃꯛ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯀꯥꯟꯅꯕ ꯑꯃ ꯐꯪꯒꯅꯤ ꯍꯥꯏꯗꯅ ꯈꯜꯂꯀꯥꯟꯗ ꯑꯁꯤꯒꯨꯝꯕ ꯖꯔꯅꯤ ꯑꯁꯤꯗ ꯄꯥꯔꯠꯅꯔ ꯑꯣꯏꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯈꯣꯏꯕꯨ ꯄꯥꯔꯠꯅꯔ ꯑꯣꯏꯖꯕꯒꯤ ꯃꯔꯝꯗꯤ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏꯒꯤ educators who are sitting in front of me, we are very much important to develop our education system in our state. ꯑꯗꯨ ꯈꯟꯖꯔꯀꯥꯟꯗ ꯂꯥꯛꯏꯕ ꯇꯦꯛꯅꯣꯂꯣꯖꯤꯁꯤꯅ ꯑꯩꯈꯣꯏꯗ ꯄꯤꯔꯤꯕ ꯀꯥꯟꯅꯕ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯏꯗꯨꯀꯦꯁꯟ ꯁꯤꯁꯇꯦꯝ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯃꯗꯤ ꯍꯧꯔꯛꯏꯕ ꯇꯨꯡꯒꯤ ꯖꯦꯅꯦꯔꯦꯁꯟꯁꯤꯡꯁꯤꯗ ꯀꯔꯤꯒꯨꯝꯕ ꯀꯥꯟꯅꯕ ꯈꯔ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯃꯗꯨꯒꯤ ꯄꯣꯠꯇꯨꯗ ꯑꯩꯈꯣꯏꯅ ꯆꯪꯁꯤꯟꯖꯕꯅꯤ